Arambai News Guwahati da Manipuri Pau tabiriba singbu ihan hanba maktada Chingangbam Sujitarani khurumjari housing asi samlapa mariba pau sing lobirasi. Ngasi Assam Indigenous People Protection Committee AIPPC gi mihut khutpu amana Assam amani Mizoram ngamkhaida handakta irang thokiba mafam singda chatuna yengsinkre. Assam ngamkhaigi manungda yum kayagi imungi miyoising yummei chakibadagi leifam leitaduna Lailapur LP Upgraded School da changjafam lauduna leriba miyoi humbutra manga mukta AIPPC gi General Secretary Oriba Seram Herazit, Finance Secretary Zasimuddin Laskar, AIPPC gi PPC Dolai Constituency Committee gi President Ain Uddin Laskar ga wari shanaduna mukogi awabada saruk yakibatanatana Assam lengakta AIPPC gi maikaidagi athuba matam gi manungda KMta changjafam lauduna leriba singi chana thaknaba amadi leinanaba yumgi thorang tawbinaba taksingani haiki. Ngamkhaigi watho asi santai nadrabadi AIPPC su tumina leithokloi haikibaga loinana KMta leriba miyoisingda matik chaba compensation pibigadabani su haiki. Ngasi yangsinba chatkhiba team asina Lailapur, Bhairangti, Kulesora amadi Hawai Thangna chingba thogdok thokiba mafam kayada chatuna phibam yangsinki. Assam Manipuri Sahitya Parishad ki President Dr. Karam Ibung Hanna laikidabada Assam Manipuri Muslim Youth Front nasu awaba phongdorakre. Ngasi Morgangi Khadijatul Kubra Madrasa da phamkiba Lubasigi Executive Body gi mifamda Lubasigi President Oriba Jamir Ahmad Chaudhuri, General Secretary Jiaur Rahman Mufti, Vice President Sadiq Chaudhuri, Executive Member Jamir Hussain, Rehan Uddin, Abdul Nur Khan, Wahidul Chaudhuri amadi Ahmad Hussain na chingbana Dr. Karam Ibung Hangi punsi amadi mahakna khunai da tamlamba khudol singi matangda wa ngangkhibaga loinana aroibada minute ani tumina leiduna ozagi thawaina mapugi khuyada ingna pothaba oishanu haina duwa tawzakhi. Ngarang Lakhipur Ahal Marup ki mihut kangbu amana Lakhipur gi MLA oriba Rajdeep Gwalaga unaduna Lakhipur Sub Division gi matangda wari sanakhibaga loinana wakachi amasu pishinkre. AS Yogi Loisang Saba Lakhipur Urban Water Supply Scheme asi thabak chathahanba amadi Ningthem Khunda Nungphau Turel gi mathakta sariba thong asi loisinabagi wafam yawba atai atopa wakat kayamasu memorandum asida pankhi. Mihut kangbu asi Lubasigi Thobure Loriba Ingudam Binotna Luchinkhi. Manipur gi ningthau laisemba sana jawbana ngasi Chingi ningthau singna ipa sakna pukning wakhal thogat pirakpadagi aina Rajya Sabhagi MP ama oiba ngamdana chingtam anigi thogal phangjaribani haikre. Tangkhul Naga Wungnau Longna Sinduna Ukhrul District ki Hamlei Khongda leiba TTA Hall da pangthokiba ningthau sana jawbabu ahan boina miyamna ikai khumnaba amadi harau tayamna utpagi thoramda jahi kunmanga chupna lengaktagi karigumba mating amatta phangdana chingtam anigi mafam kayada chatuna miyamgi thogol tawdana lakhibadugi thawjal oina Rajya Sabhagi MP oiba phangjaribani hainasu leisembana miyamgi mafamda tawimal khangba utkhi amasong chingtam anigi yaifanaba angamba thakta honagani haibagi achetpa thajabasu thamki. Handak Manipur gi pangthokadariba by election asida Singhat AC dagi lamba yaudana mai paklakraba Jinsu Anhaubo ngasi MLA oina Assembly Speaker gi chamber da Speaker Y Khemchana wasak lokre. Imphal Dimapur lambi gi Khongnem Thanada haukiba irai numit tagi chingringkhai duna tatuna lerakhiba lambi adu anoba lambi ama kaktuna semjinbadagi ngasidagi hauna gari chathok chasin tawba haure hairi. Aduda sunatana lambi gi namthakhiba saruk adusu hauzik yamna kanna semjinbagi thabak chathari. People Task Force for COVID-19 na Indian Red Cross Society IRCS Manipur State Branch amadi Thoubal District Branch ka khusamnaduna COVID pandemic ki matangda nongmagi oba awareness program ama ngasisu Hairok Part 2 Bazar amadi Wangjing Hodamba maning lekaida pangthokre. Dr. Sunil Senjam, Narendra Ningomba, Dr. Rakesh, Dr. James amadi Kangabam Sadanandana COVID tagi karamna ngakthokadagi haibagi matangda mari lenaba maribu wafum kaya thamki. Ngasi Mizoram gi yamnamak nungaitaba pau amo oina state asida ihan hanba oina COVID patient ama laikhidre mahak Aizol gi JMC Hospital da haukiba numit tarani mamangdagi hauna laikanaduna leirakhibani. Jahi humpuni thoi suraba miyoi asi atai atopa laina kayanasu naba miyoi ne
मिजोरमदा कोविड की फिवम लुसिलक्ले हाइबे याई ngasi state asida khwaidagi masing yamna mioi marfu nongno covid positive oiba thengnakhi ngasi positive oriba sing asigi manungda school tamliba mahairoi kuntaret yauri makoi gi manungda ayambadi hostel da leiba singne atopa army jawan taramathoi amasung mizoram armed police ki personnel amasu ngasi nongna positive oriba sing asigi manungda yauri army jawan amadi police personnel asi mapan state singdagi lakpa ngaktani khana ningai oribana atopa positive case marfu asigi नौना पॉजिटिव ओरिबा केस मरफू असिगी मनुंगदा हुंबुद्रा तरुक्ति आइजोल डिस्ट्रिक्ट तगिने असिगी सुमतकता मरफूगी मनुंगदा हुंफू हुंदोइदी लोकल ट्रांसमिशन ने मरमदुना स्टेट असिदा कम्युनिटी ट्रांसमिशन ओइबगी अकीबा लेरकली मतोसमना मिजोरमदा कोविड की फिवम लुसिलकपदगी खुदम अमा ओइना निमित खरनी ममांगदा आइजोलदा लैबा कोविड केयर सेंटर अमदगी नेगेटिव ओइरे हाइदुना डिस्चार्ज तौख्रबी नुपी अमसु अमुकसु कोविड 19 पॉजिटिव ओइबा थेंगनरखरे ओइरकलिबा फिवम असिदा मिजोरमदा वेंटिलेशन की तंगाई फदबल लैबा कोविड अनाबसिंगी मसिंग हेंगलकलबदी मेडिकल फैसिलिटी वाटपगी अवाबा स्टेट असिना मायोकनरकदौरी हौजिक स्टेट असिगी अमतंगारबा डेडिकेटेड कोविड हॉस्पिटल जोराम मेडिकल कॉलेज JMC की ICU दा वेंटिलेशन दा लैरिबा अनाबसी यामद्रबदा पेशेंट मरीने अदुबो कम्युनिटी स्प्रेड ओइरकपगी इंगित पिरकपगा लोइनना कोविड केस हंदक खंगेन हेंगलकलिबा सिदा मिदेंग थमलगा स्टेट असिगी हेल्थ मिनिस्टर ना चेक्शन थौरांग ओइना हौखिबा निंगथौकाबा निमित्तगी मिजोरम पुंबदा नो टॉलरेंस फोर्टनाइट थमखिबगा लोइनना आइजोल म्युनिसिपल एरियादना नवंबर 3 फावबा टोटल लॉकडाउन लौथोखरबने निंगसिंग बयाई अवांग नोंपोक्ता मणिपुरना कोविड की इहान हानबा केस फंखरबगी मतुंग मिजोरमदना अनिसुबा कोविड केस फंखिबने हौखिबा मार्च की तांग खुनमरीदा इहान हानबा ओइना नेदरलैंड चलुबा चही 92 सुरबा पास्टर अमा कोविड पॉजिटिव ओइरखिबने अदुबो असुक कुइबसी हाइबदी था तरेट हेना मियोई अमा फावबा स्टेट असिदा कोविड तगी लाइकनबा ngamdana लेखिदबा हाइबदु यावरक्त्रिबने अदुबो ngasidi मिजोरमदा अहानबा ओइना कोविड नसीबगी अकाउंट हांगदोखरे मतोसुमना मिजोरमदा हौजिक फावदा कोविड 19 की अपुनबा कन्फर्म केस मसिंग 2,200 सुपना तरेट यौखरे 464 ना लाइकनरी 2,219 ना नाबा फखरबने मणिपुर लरिबा नागा ग्रुप खुदिंगमकी एपेक्स बॉडी अमा ओरिबा यूनाइटेड नागा काउंसिल UNC ना फिराल अमदी लेंगाक पथाप असे नागा आइडेंटिटी अमदी नेशनहुड की थवाई अमसुंग थौनानी हाइख्रे नागा सिंह यामनमक लूरबा लमखाय अमदा हौजिक लैरिबनी चरांगनबना थल्लबा पुवारी अमा लांथोक्तुना अनोबा जुग अमदा चंगदबगी मतमदुनी हायरदुना खोंजंग असिना असि यौना चंगसिलकपा ngamribasi लुचिंगबसिंगी हनबा लैतबा अमदी अचेतपा फिरेप अदुननी हायना नागा लुब असिना हाइख्रे तोंगानबा फिराल अमदी अतै लेंगाक अमदी लेंगाक पथाप याउदना फाइनल एग्रीमेंट सही तौबा थोकलबदी नागा सिंगी पुवारी टॉप टॉपी हाइदुना लाखलिबा असि अरानबा ओइखरगनी हाइनसु लुब असिना पल्ली चेरगसिदा सेंटर अमदी NACN IM की मरक्ता वारोइशन पुरकपदा IM ना अयेतपा पीबगा लोइदना नागा सिंगी अपांबा अमदी अनिंगबगी मायोक्ता लेपले हाइनसु मराल कया माइके कयादगी सिनरकली फाइनल एग्रीमेंट ता IM याउद्रबसो नागालैंड लरिबा लुपसिंगना सेंटर गा टर्म्स एंड कंडीशंस खरगी मखादा यानाबा पुरकलगनी हाइनरकपगा लोइदना नागा नेशनल पॉलिटिकल ग्रुप ता याउरिबा नागा ऑर्गेनाइजेशन तरेतना NACN IM की मायोक्ता लेदुना मुइवाना नागा सिंगी लाइबक लेपकदबा नत्ते हाइना पेंदना चैबा हौनरकले नागालैंड की पॉलिटिकल सोल्यूशन दा मणिपुर अमदी अतै मफम सिंगदा लैबा नागानी हाइबसिंगना खुथिंगजिलिबा असिगी मथक्ता वार्निंग सु तौरकले हाइरे NNPG की मिहुत ओइना सेंटर गा खुयेक पिनगदोरिबा अलेजा वेनुना IM बु ओइरबसो NNPG बु ओइरबसो शांति पांबा नागासिंगी अपांबा पीबा ngamba पार्टी अदुगा खुयेक पिननबा सेम सादुना लैरे हाइरक्ले आसाम दंगसी COVID-19 के अनोबा पॉजिटिव केस चमरी गनी फुनिपान फंख्रे मरमसना आसाम दा हौजिक फावदा COVID-19 के अपुनबा कन्फर्म केस मसिंग 1,05,993 यौख्रे 13,13,5 सुपना हुमना एक्टिव ओइरी असी आसाम दा मियोय अहुम कोविड नंबर मोइदना लैखिदबगा लोइदना अपुनबा लैखिदबगी मसिंग 5,53 यौख्रे त्रिपुरा दंगसी अनोबा पॉजिटिव केस चामगा हुंफू फंखिबगा लोइदना अपुनबा कन्फर्म केस मसिंग 19,30,950 1,450 एक्टिव ओइरी लैखिदबगी मसिंग 4,494 नि
Manipur ngasi anogba positive case chani supna manga phangkibaga loinana apunba confirm case masing lising tara teret ka chani pan supna mapan yaukre lising mari ga chani kuntraum doin active oiri ngasi Manipur da mioi taruksu covid number moiduna laikidabaga loinana apunba laikidabagi masing chamaga yankai taruk yaukre Arunachal Pradesh apunba confirm case masing lising tara mari ga chamri humbudrani thoini lising ani ga chamaga kuntra mapan active oiri laikidabagi masing kuntra tarukni Meghalaya da apunba confirm case masing lising mapan ga chamaga kuntra nipani lising amaga chamri tarana active oiri laikidabagi masing marfuni thoini Nagaland apunba confirm case masing lising nipan ga chatret humbudrani thoini lising amaga chamapan tarama thoini active oiri laikidabagi masing kuntra humdoini amadi Sikkim da apunba confirm case masing lising ahumga chanipan humpu humdo yaukre chaniga humpuni thoina active oiri laikidabagi masing humpu taretni amadi India da ngasi goina hojik fawda anoba positive case lising kunipan supna kuntra yaukre masda state tara taret ki report watli India da COVID-19 ki total positive case masing lakh marfu dasmik ama taret yaukre total active oriba case masing na lakh taruk dasmik sino nipani total death na lakh amaga lising kun chaniga marfudra humdo yaukre ngasi goina hojik fawda India da mioi chaniga kuntra nipan covid na laikidre amade malem da ngasi goina positive oibagi chang da lising kundagi hena phangkiba lebak singi manungda India na makok te leiri ani subda USA ahum subda UK amadi mari subda Italy ni aduga sibagi masingdana ngasi malem da USA na khwaidagi ya na wangli haibadi ngasi goina USA da hojik phawda mioi chamri ga marfumari covid number moiduna laikidre UK da chahumga humpu taretni amadi Iran dana chahumga nifutaruk covid number moiduna ngasi goina hojik phawda laikidre aroibada atopa pausingda India dagi paigadaba international schedule commercial passenger flight sing November kuntra fawba paiba yakiroi haina DGCA na ngasi lauthokre tawbagidi leingak na approve tawba international cargo flight sing amadi passenger flight sing di adumak paikigani adubu akhanaba Pibam Karagi Makada, Akhanaba Lambida, international scheduled flight Kara, Paibagi Ayaba Lady. India Amadi Bangladesh ki marakta air connectivity ngasi dagi amuk haukibaga loinana air bubble agreement ki makada ngasi Dhaka dagi flight ani India da pairakre. Delhi University ki Vice Chancellor Professor Yogesh Tyagi ngasi Lebagasi ki President Ramnath Kovind na suspend tawkre. Masagi mathau ningthina tawdabagi maralda mahakpu suspend tawkibani Delhi University ki visitor ama oibagi capacity da President Ramnath Kovind na Professor Tyagi gi mathakta thaulai thokpaga mari lenana siriba maral sing asi matangda thihumba chathanabasu khanghankre India ki konung sahar Delhi da lariba school khudingmak makha taba order ama thokjiba fawba hangkhiroi haina ngasi Delhi ki deputy CM oriba Manish Sisodia na haikre Hojik chathariba online amadi semi online gi khuthangda larik takpagi moong asi adumak chathaki gani so hairi nakalamaromda Guru Govind Singh Indraprastha University gi makhada laiba college singda seat lisingamaga chahum hengatpagi warep laure hainasu deputy CM asina lauthokhi Jammu Kashmir da atopa state singdagi lakpa miyoi singna lam leiba yaragani Sangvidhan gi article 370 amadi 35A lauthokhrabagi matung lamgi chatna kanglon khara semdoktuna Jammu Kashmir da atopa state singdagi lakpa miyoi singna state asida lam leiba yabagi lambi asi phatlakibani amadi US ki election numit chayol amamuk watli adubo handak chahi yoina presidential mikhala sida American million humbudra henbana makhogi ballot thadaba hokre masi English ngani tara tarukta apunba vote thadana khiba chang adugi tangkhai amadagi heli mato somna handak vote thadabagi moong asida Republican President Donald Trump amadi Democratic challenger Joe Biden gi marakta lamba asi kayamuk yamna sathiraklibage haibadu taklakli ngasi gena dia rambai news Guwahati da Manipuri paus sandok chaba matang saloisun jabag loinana amukha sohanna kurumjari